ꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯁꯟꯕꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯚꯥꯏ ꯎꯏ ꯍꯥꯏꯖꯜꯂꯣ, ꯈꯔ ꯂꯥꯞꯅ ꯂꯩ ꯍꯥꯏꯖꯜꯂꯛꯇ ꯈꯔ ꯈꯥꯏꯗꯠꯁꯦ ꯃꯁꯤ ꯕꯨꯗꯨꯃꯦꯟꯁꯦ꯫ ꯇꯥꯊꯣꯝꯕ, ꯅꯈꯣꯏ ꯁꯟꯕꯤꯗꯣ ꯅꯅꯥꯎ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯐꯝꯗ ꯁꯟꯕꯤ ꯑꯃꯗꯤ ꯂꯤꯂꯥ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯦ ꯅꯈꯣꯏ ꯁꯟꯕꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯚꯥꯏ, ꯍꯥ? ꯚꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯥꯊꯣꯝꯕ ꯑꯃꯨꯛꯇ ꯆꯠꯂ ꯌꯦꯡꯕꯤꯔꯨꯁꯣꯅꯦ, ꯅꯈꯣꯏ ꯁꯟꯕꯤꯗꯣ ꯂꯤꯂꯥ ꯌꯦꯡꯐꯝꯗ ꯁꯣꯏꯗꯅ ꯂꯤꯂꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯒꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯃꯥꯁꯨ ꯂꯤꯂꯥ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯥꯎꯇꯣꯟ, ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯃꯤꯅ ꯂꯤꯂꯥ ꯂꯣꯏ ꯌꯦꯡꯊꯣꯛꯑꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣই ꯁꯟꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯗ꯫ ꯚꯥꯏ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯕꯨꯗꯨꯃꯦꯟꯅꯤ ꯀꯩꯅꯣ, ꯅꯤꯁꯥ ꯁꯥꯟꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯍꯣꯏ ꯚꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯌꯥꯝꯅ ꯕꯨꯗꯨꯃꯦꯟ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯅꯤꯁꯥ ꯁꯥꯟꯅꯐꯝꯅꯤ꯫ ꯚꯥꯏ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯁꯦ, ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯀꯥꯞꯁꯤꯜꯂꯛꯑꯣ ꯄꯣꯠꯁꯦ, ꯋꯥꯈꯜꯁꯦ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯄꯦꯟꯅ꯫ ꯍꯣꯏ ꯀꯥꯞꯄꯒꯦꯁꯦ, ꯁꯤꯔꯤꯟꯗꯣ ꯄꯤꯔꯛꯑꯣ꯫ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯒ ꯀꯥꯞꯈꯤꯒꯦ꯫ ꯚꯥꯏ ꯀꯝꯗꯧꯋꯦ? ꯏꯁ ꯚꯥꯏ ꯁꯤꯗꯤ ꯌꯥꯝ ꯊꯨ ꯄꯥꯜꯂꯦꯍꯦ꯫ ꯑꯁꯤꯒꯤ ꯇꯛꯀ ꯁꯅꯥꯁꯤꯅ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ? ꯇꯥꯇꯣꯃꯟ, ꯅꯈꯣꯏ ꯅꯄꯥꯝꯆꯥꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯍꯥ? ꯏꯅꯥꯎꯕꯨ ꯇꯛꯀꯠꯆꯅ, ꯑꯩꯈꯣꯏ ꯏꯄꯥꯝꯆꯥꯅ ꯏꯅꯥꯎꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦꯅꯦ? ꯅꯌꯥꯝꯕꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯍꯦꯛꯇ ꯇꯛꯈꯠꯄꯤꯔꯤꯁꯤꯕꯨ ꯅꯌꯥꯝꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ? ꯏꯅꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯁꯟ ꯁꯖꯤꯛ ꯄꯥꯟꯕ ꯇꯟꯕ, ꯁꯟ ꯍꯣꯠꯅꯕ ꯇꯟꯕ ꯅꯈꯣꯏ ꯅꯄꯥꯝꯆꯥꯅ ꯀꯔꯤꯒꯤ ꯁꯟ ꯂꯣꯏꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯁꯟꯕꯤꯗꯨꯅ ꯑꯩꯅ ꯋꯥꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯒꯤ ꯁꯟꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯣ ꯑꯩꯅ ꯄꯤꯔꯣꯏ ꯈꯪꯉꯨ꯫ ꯑꯣ ꯕꯥꯖꯤ, ꯑꯩꯈꯣꯏ ꯁꯟꯕꯤꯗꯣ ꯂꯩꯍꯧꯔꯦ, ꯋꯥꯔꯨꯔꯅꯨ, ꯑꯩ ꯂꯧꯔꯨꯔꯒꯦ꯫ ꯊꯣꯝꯕ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯕ? ꯕꯥꯖꯤ, ꯑꯩꯈꯣꯏ ꯁꯟꯕꯤꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯤꯂꯥ ꯇꯧꯐꯝꯗ ꯂꯤꯂꯥ ꯌꯦꯡ ꯂꯩꯔꯦ ꯍꯥꯏ꯫ ꯑꯩꯁꯨ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯍꯣꯔꯦꯟ ꯂꯤꯂꯥ ꯂꯣꯏꯔꯒ ꯑꯩꯈꯣই ꯁꯟꯕꯤꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯒꯦ꯫ ꯍꯥꯏ ꯊꯣꯝꯕ, ꯅꯪ ꯅꯄꯥ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯦꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯅꯪ ꯉꯁꯤ ꯅꯈ꯭ꯋꯥꯡꯗ ꯇꯦꯛꯅꯤꯡꯕ꯭ꯔꯥ? ꯕꯥꯖꯤ, ꯑꯁꯦꯡꯕꯅꯤ, ꯈꯥꯇꯣꯟ ꯇꯈꯠꯀꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯝꯕ, ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣ? ꯅꯈꯣꯏꯒꯤ ꯁꯟꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯆꯥꯊꯣꯛꯂꯝꯕꯒꯤ꯫ ꯑꯗꯨꯒ ꯅꯥꯎꯇꯣꯟꯅ ꯀꯔꯝꯅ ꯅꯈꯣꯏꯒꯤ ꯁꯟ ꯂꯤꯂꯥ ꯌꯦꯡꯐꯝꯗ ꯂꯤꯂꯥ ꯌꯦꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯈꯥꯇꯣꯟ, ꯅꯥꯎꯇꯣꯟꯗꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯅ ꯍꯤꯗꯥꯛ ꯀꯥꯞꯄꯤꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯄ꯭ꯔꯤꯊꯤꯕꯤ ꯇꯪꯈꯥꯏ ꯑꯃ ꯃꯃꯤꯠꯇ ꯎꯏ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯁꯨ ꯂꯤꯂꯥ ꯌꯦꯡꯐꯝꯗ ꯂꯤꯂꯥ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯂꯕꯗꯤ ꯅꯈꯣꯏ ꯅꯄꯥꯝꯆꯥ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯑꯗꯨꯕꯨ ꯇꯥꯊꯣꯃꯥꯟ, ꯅꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯊꯣꯛꯈ꯭ꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯚꯥꯏ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯁꯟꯒꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯁꯥꯡꯗꯣꯛꯀꯦ ꯚꯥꯏ꯫ ꯚꯥꯏ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯉꯩ ꯍꯌꯦꯡꯒꯤ ꯄꯣꯠ ꯑꯃꯨꯛ ꯁꯣꯏꯅꯤꯀꯣ? ꯁꯣꯏꯔꯣꯏꯗ ꯚꯥꯏ, ꯉꯥꯅꯨ ꯑꯅꯤꯈꯛ ꯍꯨꯔꯥꯟꯕꯩꯕꯨ ꯑꯩ ꯇꯧꯒꯁꯦ, ꯀꯔꯤꯝ ꯄꯥꯈꯠꯂꯨꯅꯨ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯊꯔꯛꯀꯦ꯫ ꯚꯥꯏ ꯑꯝꯇ ꯍꯧꯒꯠꯂꯨꯅꯦ, ꯅꯪ ꯉꯥꯎꯕ ꯂꯥꯏꯔꯤ꯫ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯕ ꯁꯣꯝꯗ ꯑꯍꯜ ꯑꯃ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦ, ꯑꯝꯇ ꯍꯧꯒꯠꯂ ꯌꯦꯡꯉꯨꯅꯦ꯫ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯆꯩ ꯄꯥꯏꯗꯅ ꯐꯥꯎꯁꯥ ꯂꯥꯛꯏꯕ ꯃꯤꯁꯤꯅ? ꯑꯥꯗ ꯂꯩꯔꯦꯅꯦꯁꯦ, ꯈꯪꯒꯅꯤꯗ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯅꯪ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯒ ꯃꯥꯟꯅꯗꯕ, ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯅꯤꯁꯥꯁꯤ ꯆꯥꯗꯕ, ꯀꯥꯞꯄꯒ ꯊꯤꯟꯕꯒ ꯂꯪꯕꯒ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯅꯌꯥꯡꯂꯦꯅ ꯊꯨꯗꯦꯛꯒ ꯂꯩꯔꯝꯃꯨ꯫ ꯚꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯤ, ꯑꯁ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯠ ꯀꯥꯞꯄꯦ ꯍꯥꯏꯕꯁꯦ? ꯉꯁꯤꯗꯤ ꯁꯣꯏꯔꯔꯣꯏ ꯚꯥꯏ, ꯅꯪ ꯌꯥꯝ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨ ꯆꯦꯟꯈ꯭ꯔꯣ, ꯑꯩ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ꯫ ꯍꯣꯏ ꯚꯥꯏ, ꯅꯣꯏ ꯄꯥꯕꯨꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯗꯣ ꯚꯥꯏ ꯍꯌꯦꯡꯒꯤ ꯄꯣꯠꯇꯣ ꯁꯣꯏꯗꯅ ꯈꯔ ꯁꯤꯜꯂꯛꯎꯀꯣ꯫
Hore numitang phone da pau phaunaras. Chalo koi pamung yausale. Hoi ai chalage bai. Nang thuk to hor. As nang ngasi di khara cha do male bai. Nai phana pai sai wa ko ngi bo. Yam song na sulai. Bai nang koi pamung na khama su lepuranu. Wa hanga su kumam da bi da sakro ko bai. Hey, ngai kon bam sana sat ke biaro ai wa hangi nang ekoi nau tong gati na bu kyam guire naming kari kawi kai lam den haro Pamung ai nau ton ma wana bane sade. Nasi kak chana jabani. Ai ifal da gini. Theng pamai cha sarage. Khata ba hang nau ton da hum bi hor. As sidi pra berani. Sai yorok tinga sa chelor ge. iya kaya da usit kidra bangang ni masih puna mangsi ai gi isa maha papi asina tuan bangang tani migi masada di waru ubaya bana tenese ai gi isa hana war kada bani nauton hey nang aina asigumba fatrabani sa asi saganu sinagunu hai kayar hairabana tra aduga karigina nangna hanjin asigumba fatraba thabak si tawribase nang aibu usittabara antra nang aigi khutta siningbara hayo Pabung ai bu kai dawra bage. Ai pabung ni yada thabak amta tawjatre. Fatrabani sa adu su sinadre. Huski imana bado ai gumbani. Masu yam phabani. Ai khoi ni punna rehabilitation center da leminar pani. Adu da khangnar bani. Madu ngasi ekhoram da koirak pututa. Sum torena pal sinda asapo charaga hangchik langam bani. Sia nang da ha lage da namong da tare ba kok ta ga sel sigi acha phosina ta nang chaningai li tawrani hai Ayo mai sire. ai thomba ipa thabak amada saluki ki aina halakpada aithen machadagi sangi thori su lerak lage nang yum da leng dan leram chatho onganu ko hayendagi san punthok lasi aduga sajik su khara phanbirasi san tha base miya yamna takre mina kaisu leitana akoi bu khale aduna nang wakhal taro koichat chattana matam mahanganu ai laktri phawa yum de leramu wari wata yam sagadaba lei paisa oi baji ai kaisu saloi baji na halakti phawga yumda lengdana leramge adu baji na halakpada aigi asapot ahawba amata lero uba hoi lerake ipana ne isagi asapot ahawba ama khanara soidana lerake nang yumda lengdana leram chathongana ko chale hoi baji Bajina yumde ki sathonganu hai dum mangon sinda tummaga nuaina leithokeda baji halakti phawba Kari noi na hujik tawu darus. Ngasi ki pot kap na ba. Pot lai na ba sen kana dik logani. Isa siti maring chale ase. Khang tare. Kamai taw sike. Idea am dile. Budumen ta thumik marak chalaga. Makoi mapam sada sel khrapi da bayaro hedan thap mek ta tawrage. Ngarang aibu akoi pabungi wakok pijaba. Madugi laman ngasi achak senglake. taw thombadu bo mayumda leita bazarani oi taw thombo oi taw aina syam kanna kawlisi tadaba makai madi kya kanna nuaina tumli ni ntin bobo sida na khok tanaga oi taw thombo hagolo na sada phararoine nimita dore hagolo tawla iye kari none aina samkan ko sutata da mane sigi budu men sti pura berani pura kumbakaran ni hoi taw nong bhagolon era masigi mathun de kapsal fagadam taw kondo nang la iro ai di tummi ngai da khangau dare haksidang hakta phamu nang de kara de khanglani tumbo thong fa kare kumba karana ka sam mane aina dang kanna ko bo nang di sukta ta da mane mandoi to kondo nang saung ko doi to na la ko bu kai lege kadai se haino Ta thomba budumen. kana na yam takana ko isna nak to ni
ꯀꯩꯗꯧꯔꯁꯅ ꯌꯥꯝ ꯁꯥꯎꯂꯛꯏꯗ ꯅꯥꯎꯇꯣꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯣ ꯈꯨꯠꯇ ꯆꯩꯗꯨ ꯄꯥꯏꯔꯒ ꯅꯀꯣꯛꯇꯨꯅ ꯀꯃꯥꯏꯅ ꯀꯥꯏꯔꯤꯕ ꯀꯅꯥꯒ ꯐꯨꯅꯩꯅꯣ ꯅꯪꯕꯣ ngasi aina kok karibse tathomba he budumen nangna thonba ngaktani nangna ekoi pabungda pau seran turan tamsinduna aibu kok kahen banatra phone banatra ramaduna nangsu aina nakok thugai ge laglibani nangi nakong du kaining drabadi aingonda lupa lising ma piu adu warabadi nangbu aina ngakpi gani kay watano ne inoy bunga nakoigi manungi wadudi ai khangdre farazu fattaju nathakki halamada adugumbo ang sangandudi kidang faza walida taba yam nuaitiko masigi ari macha kondom sin kada aidam hajendra lermi aigi plan loi soi batare koi tawni site Naukton ai di noi pabungda nangi maramda pau kaisu tamdena mina lana haisinba oirambani da tathomba nasin thigunu nang kaktani ngarang uhoba aikoina pot kapingai da nang kaktani lamba nang hek chakhebaga koi pabung lai koi pabung na nang na loi harpane hai anga jinga mangdam loi haido kare toris kare to koise inoy bunga nang adugidamakta nungaitaba karisu khalurun nangbu phaningduna itaw thombana nakhoi pabungda haibo oirambani nangsu asigumba fatrabani sa sinjaktu sinaranu adu orabadi nangsu nakhoi pabungna amu hana phuraroida masigi kondom se yawdana kana rosidi aini pare wakok sina hekta thomtalamaga sien garage gyan yamna taba yamba khandang yamna phaba yawba nangdi aigi wakok sima saba tare da khangbra ipa yamna saba yawba madugi price ni kaino Naukton nang torise idaw kondom salaga ha nang su kongpak sima so kamdawi mi ustaba mingai masa singti ai chalawre koi ning turi aisida ya kai jakra madu huran baguli jabata for kapura nai gine chin gari sha khangani nang muthum thena bada nang dilam si roi for kapada dor henjendra na khata kongol bibi kadan hek si roi nang madu tu pian ga tabari as taw kondom Naukton di yam kan masani mana kaurak pado ai sallata kian gumani kali ito adu ma sido guidrabani mana sari bini sase yam fatta bini shani no mudima makhyat kongol pilibili kar sira dabani moduda ikhoine nga thumba yen thumba sa si koito ado ito thumba ai chalage nang ngasi ki thodokse kanada su haidokon ai su haidoi yam thi ikai buwani taw thomba ai di kau he hai gi khana lakpa waga Naukton gi sai phu amada lai kau thokule heng mathang do ta sawuna thabak yam nuai ba sensu yam phangba amafum amada sasi harapani adaida itawsu thabu yaru sena hoge lakani nang do pore noi baji laklaga tanaro ndo pau hero ai chale ko hoi to ai horen baji laklaga tanare duga no do hero lage itaw kondom akoi yum chatoba kayang walige ai akoi bajido yam huningibo itaw tomba akoi gi mahajuna ne asino mani sida akoi gi kusuman singdo loina chengrokani pithokani habani ado happy baga sachi itaw thabak subasibu yam wabrane hoi itaw tabak subase yam waida aidi tumbaga sabaga sanabana hen nuaida kari haiba itaw itaw thomba nang adugi wada miyon da haidokanu ka aikoi anika khangnasi aigi ichanaba thombana thabak suba sakribasi tha ahum mari hajilaglasi karam tawribu san ipang pangkai migi thabak subamda karino na mana suram gadoribasi aidi magi khanbada onthokna wakreda baji ai thabak suba satpa halae senga mayam pore icha halayadana
ꯍꯧꯖꯤꯛꯇ ꯏꯄꯥꯁꯨ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ ꯏꯆꯥꯕꯨ ꯊꯕꯛ ꯁꯨꯕꯗꯨꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ ꯍꯣꯏ ꯕꯥꯖꯤ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯌꯥꯝ ꯋꯥꯏꯗ ꯑꯗꯣ ꯕꯥꯖꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯥꯖꯣꯟꯗꯣ ꯌꯥꯝ ꯐꯖꯥꯅꯤꯉꯣ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯅꯤ ꯍꯥꯏ ꯁꯦꯜꯒ ꯌꯥꯝ ꯄꯤꯔꯛꯏ ꯁꯦ ꯕꯥꯖꯤ ꯏꯄꯥꯒꯤ ꯊꯣꯡꯕ ꯏꯄꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯦ ꯏꯄꯥꯗ ꯄꯤꯕꯗ ꯏꯄꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯄꯦꯜꯂꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯕꯥꯖꯤ ꯁꯤꯗꯒꯤꯗꯤ ꯕꯥꯖꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯗ ꯑꯩ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯤ ꯑꯗꯣ ꯕꯥꯖꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯀꯂꯕꯇ ꯃꯤ ꯃꯌꯥꯝ ꯇꯤꯜꯍꯧꯏ ꯂꯥꯡꯍꯧꯏ ꯈꯥꯇꯣꯟ ꯇꯈꯠꯀ ꯅꯥꯎꯇꯣꯟꯒꯁꯨ ꯂꯩꯍꯧꯏ ꯅꯥꯎꯇꯣꯟꯗꯣ ꯃꯃꯩ ꯃꯃꯤꯠꯄꯨ ꯀꯥꯏꯔꯒ ꯂꯩꯍꯧꯏ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯕꯥꯖꯤ ꯁꯦꯟ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯝꯕ ꯇꯛꯀ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯂꯦꯗꯅ ꯃꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕ ꯌꯥꯝ ꯐꯠꯇꯕ ꯅꯥꯎꯇꯣꯟꯒꯤ ꯍꯥꯛꯇꯛꯇ ꯅꯤꯁꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡꯒꯤ ꯃꯅꯥꯒꯤ ꯁꯅꯥ ꯊꯜꯂꯨꯕꯒꯤ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯋꯥꯔꯛꯄꯅꯤꯗꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯔꯦ ꯃꯗꯨꯗꯤ ꯅꯥꯎꯇꯣꯟꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯀꯌꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯌꯥ ꯇꯧꯔꯛꯄ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯃꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯐꯥꯎꯕ ꯊꯜꯂꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯆꯍꯤ 5 ꯇꯥꯟꯊꯣꯛꯂꯦ